Uripok Kendra gi BJP ki ticket tanaramba chongtham Bijoy na BJP ki Kendra Asimaktadagi Meerep Oigadouriba KH Raghumani Sougatloi Haina Fongdokhre Chief Minister Nongthombam Biren Singh na Kendra Asimaki BJP ki ticket tanaramba Laurembam Lotika amadi chongtham Bijoy anina KH Raghumani Sougatlagani Haina Fongdokhiba leikrabani Hiramasi ki matangda ngasi CH Bijoy gi yumda pangwi singa unaba amada mahakna Fongdokhibada mahak BJP party dagi tokpa leite amadi tokloi adubu BJP gi Meerep Oigadouriba KH Raghumani gi Sougatloi mahak haukiba chahi English amaga chamapan marfudara marida BJP party bu pamjaduna yaurakibani handak pangthokodoriba mikhal asida black money sisinadana mikhal mai pakpa yai haibadu utke haina honarambani adubu laibak thibadagi party asina ticket pirakide mahak na makha taraduna handak pangthokodoriba mikhal asida mahak Meerep oiraroi amadi mathangi term English aniga kuntareta Meerep oinaba sem saragani haiki Honorable Shem Amadi Party leader, our President Srimati Sardar Devi, amasung national leader Summit Partner na. Ayngoni amna kanna pibe advice matungina. Ako uribok ta BJP official candidate uriba Sri K.S. Raghumani Singh mahaki against ta ma vote card na ba ay kariba amata tauroy kariba chel. Magi vote kaba yabagi prospect da ay disturbance amta pijaroido. Masi honorable mi magi sumni string tadi ako na ticket tanana maga ticket phangog da ba akoy gumana phangye mi sidi ka da na mai chain masi tawnei ay madumati tawro adu weraga su ay mangona support tawro atadi ay thinta vote thada da bayai natraga ay notara thada bayai si kari marungino mahaki insolence impudence amadi arrogance masi ay na digest taw ngamdyo